30 March 2026 की ngasi University Guidance karina. Card ahum sidagi adom ye wakhandada sorsang ahum la konbiraga mit ushalaga card ama wakhandada khanbiro. Ahan bagi card khanbasing ngasi ko. Ahan bagi card se 10 of swords la eko 10 of swords card se ngasi guide to ise ithatha se dana nak na bamina adom ge family member dagi oibe ai na traga maru mapang colleagues loina bami oibe ai sina back step to pa yai ko haibadi na naron dagi kano tawbado khudong saba lawbado dumai to pa yai ngasi se maru mapang kai ka haidi loina bibata chekshalu nak na bami thaja bami loina bata chekshalu adu hayana haidi mina namthabiraga adom se adum ꯂꯩꯒꯗꯕ ꯅꯠꯇꯦꯀꯣ ꯔꯦ ꯑꯣꯐ ꯍꯣꯞ ꯂꯩ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯒꯥꯏꯗ ꯄꯤꯔꯤ ꯇꯧꯕꯇꯕꯨ ꯃꯤꯠ ꯅꯥ ꯁꯤꯡꯕꯤꯌꯨ ꯍꯥꯏꯕꯀꯣ ꯉꯁꯤꯁꯦ ꯃꯤꯅ ꯑꯗꯣꯝꯗ ꯍꯦꯟꯖꯜꯂꯛꯇꯅꯕ ꯅꯠꯇ꯭ꯔꯒ ꯃꯤꯠ ꯅꯥ ꯁꯤꯡꯕꯤꯔꯒ ꯐꯖꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯀꯣ ꯉꯁꯤꯁꯦ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯥꯏꯟ ꯇꯧꯅꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯗ ꯈꯟꯕꯁꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯗꯁꯦ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯗꯅꯤ 6 ꯑꯣꯐ ꯀꯞꯁ ꯂꯥꯛꯑꯦꯀꯣ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯆꯥꯏꯜꯍꯨꯗꯀꯤ ꯅꯨꯡꯁꯤꯅ ꯇꯤꯟꯅꯈꯤꯕ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯁꯨ ꯌꯥꯏꯀꯣ ꯉꯁꯤꯁꯦ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯍꯥꯏꯗꯤ ꯐꯣꯇꯣ ꯑꯦꯜꯕꯝꯒꯨꯝꯕ ꯑꯣꯏꯔꯁꯨ ꯊꯥꯏꯅ ꯆꯥꯏꯜꯍꯨꯗꯀꯤ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯦꯟꯖꯣꯏ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯂꯥꯛꯑꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯉꯁꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯤ ꯇꯧꯔꯨꯕ ꯊꯕꯛꯇ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯀꯥꯔꯗ ꯅꯝꯕꯔ 3 ꯈꯟꯕꯁꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯀꯥꯔꯗ ꯅꯝꯕꯔ 3ꯁꯦ ꯀꯥꯔꯗ ꯅꯝꯕꯔ 3ꯁꯦ 3 ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯂꯥꯛꯑꯦꯀꯣ ꯉꯁꯤ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯗꯤ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯁꯟꯅꯔꯒ ꯏꯃꯨꯡꯒꯤ ꯍꯥꯏꯗꯤ ꯆꯩꯔꯥꯎꯕ ꯃꯌꯥꯁꯨ ꯌꯧꯔꯦꯀꯣ ꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯝ ꯂꯣꯏꯁꯟꯕꯕꯨ ꯑꯣꯏꯔꯣ ꯇꯤꯝ ꯑꯣꯏꯅꯀꯣ ꯇꯤꯝ ꯋꯥꯔꯛ ꯇꯧꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯔꯠꯅꯔꯁꯤꯡꯒꯀꯣ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯑꯅꯧꯕ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯅꯛꯅꯕ ꯐ꯭ꯔꯦꯟꯁꯤꯡꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯄꯥꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯁꯨ ꯐꯦꯃꯤꯂꯤꯒ ꯑꯣꯏꯔꯁꯨ ꯇꯥꯟꯅꯔꯒ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯇꯥꯟꯅꯔꯒ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯕꯗ ꯉꯁꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯃꯒꯤ ꯅꯣꯂꯦꯖ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯃꯗ ꯂꯩꯇꯕ ꯑꯃꯗ ꯂꯣꯏ ꯂꯩꯗꯅꯀꯣ ꯑꯗꯣ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯐꯕ ꯒ꯭ꯔꯣꯠ ꯂꯩꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤꯀꯣ ꯉꯁꯤꯁꯦ ꯌꯥꯝ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯣ ꯁ꯭ꯇꯦ ꯄꯣꯖꯤꯇꯤቭ ꯀꯤꯞ ꯁꯥꯏꯅꯤꯡ